ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯩꯔꯦꯟ ꯊꯥ ꯃꯥꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯀꯣꯔꯧꯒꯤ ꯈꯣꯡꯆꯠꯁꯨ ꯍꯣꯡꯂꯛꯂꯦ꯫ ꯃꯉꯥꯡ ꯃꯇꯝ ꯑꯁꯤꯗ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯊꯧꯅꯤꯖꯈꯤꯕꯒꯤ ꯀꯝꯕꯤꯗ ꯍꯥꯞꯂꯤꯕ ꯃꯤꯡꯀ꯭ꯔꯨꯞ ꯃꯅꯤꯜꯅ ꯋꯪ ꯀꯥꯗꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯜꯂꯕꯗ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕꯒꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯦꯛ ꯏꯪꯏ꯫ ꯌꯥꯍꯧ ꯉꯟꯕꯤ ꯃꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯁꯦꯝꯃꯤꯟꯅꯔꯤ꯫ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯀꯌꯥꯒꯤ ꯂꯩꯅꯝꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄ ꯂꯩꯅꯝ ꯇꯥꯔꯒ ꯃꯧ ꯑꯍꯜ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏ, "ꯏꯅꯥꯎ, ꯉꯁꯤꯒꯤ ꯑꯌꯨꯛꯁꯦ ꯂꯩꯆꯤꯜꯁꯨ ꯊꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯁꯦ ꯌꯦꯡꯉꯣ, ꯐꯖꯗ꯭ꯔꯥ? ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯌꯥꯝꯁꯤꯅꯒ ꯐꯖꯕꯅꯤ꯫ ꯅꯨꯡꯁꯤꯠꯅꯒ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯄꯗ ꯑꯌꯤꯡꯕ ꯂꯩꯅꯝ ꯑꯃ ꯐꯥꯎꯗ꯭ꯔꯣ ꯏꯅꯥꯎ?" ꯃꯧ ꯑꯇꯣꯝꯕꯤ ꯅꯨꯡꯁꯤꯁꯨ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯤ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯉꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯊꯥꯏꯅ ꯅꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒ ꯂꯩꯁꯥꯔꯤꯉꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯔꯛꯇ ꯎꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯏꯆꯦ ꯑꯩꯗꯤ." "ꯍꯣꯏꯅꯦꯍꯦ ꯏꯅꯥꯎ, ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯥ ꯂꯩꯀꯥꯏꯔꯣꯝꯗ ꯂꯩꯕ ꯈꯣꯡ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯁꯅꯥꯔꯩ ꯌꯥꯝ ꯁꯥꯠꯂꯤꯗꯅ, ꯑꯗꯨꯒꯤ ꯁꯅꯥꯔꯩ ꯃꯔꯛꯇꯨꯗ ꯅꯣꯏꯅ ꯇꯩꯅ ꯑꯩꯁꯦ ꯈꯨꯠ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯛꯈꯤꯕꯗꯣ ꯑꯁ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏꯕ ꯑꯩꯁꯨ." "ꯏꯁ ꯏꯆꯦꯒ ꯏꯇꯩꯒꯗꯤ ꯂꯥꯏꯔꯦꯝꯕ ꯂꯩꯔꯦꯝꯕꯤ ꯑꯅꯤ ꯁꯥꯟꯅꯃꯤꯟꯅꯕꯗꯧꯅ ꯂꯩ ꯃꯔꯛꯇꯒ ꯆꯦꯜꯂꯛꯏ ꯖꯥꯠ ꯑꯣꯏꯔꯦ꯫ ꯌꯥꯝ ꯐꯖꯔꯝꯒꯅꯤꯕꯣ ꯏꯆꯦ, ꯑꯩꯗꯤ ꯃꯤꯠꯁꯤꯅ ꯌꯦꯡꯗꯨꯝ ꯌꯦꯡꯅꯤꯡꯉꯛꯏꯗ." "ꯈꯪꯗꯦꯗ ꯅꯨꯡꯁꯤ, ꯏꯆꯦꯁꯦ ꯅꯣꯏꯅ ꯇꯩꯁꯤꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯈ꯭ꯔꯕ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩꯁꯨ ꯊꯃꯣꯏꯒꯁꯦ ꯄꯦꯊꯈꯤꯗꯨꯅ ꯑꯗꯨꯝ ꯃꯥꯒ ꯊꯨꯡꯅꯔꯦꯗꯅꯁꯦ." "ꯍꯣ ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯑꯩꯉꯣꯟꯗ ꯊꯥꯏꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯅꯤꯁꯦ ꯅꯣꯡꯃ ꯁꯥꯎꯅꯩꯌꯦꯕꯀꯣ ꯏꯆꯦ꯫ ꯑꯗꯨꯗ ꯇꯥꯇꯣꯟꯁꯤꯅꯅꯦ ꯃꯌꯨꯝꯗ ꯍꯟꯗꯛꯈꯩ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯦꯃꯤ꯫ ꯑꯁ ꯑꯗꯩ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯇꯨꯃꯤꯟ ꯊꯣꯛꯂꯒ ꯑꯃꯨꯛ ꯊꯦꯝꯃꯤꯗꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯍꯟꯈ꯭ꯔꯤꯅꯦꯃꯤ ꯏꯆꯦ꯫ ꯑꯩꯈꯣꯏ ꯂꯦꯝꯕꯁꯦ ꯃꯆꯤꯡ ꯑꯃꯗꯤ ꯌꯥꯝ ꯐꯠꯇꯕꯅꯤ, ꯇꯧꯔꯝꯅꯤꯌꯦ ꯃꯁꯤ." "ꯍꯣꯏꯃꯤ ꯏꯆꯦ ꯅꯪꯕꯨ, ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯋꯥꯏ ꯋꯥꯕꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅꯒ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯐꯨꯕꯤꯗꯣꯏꯅꯤꯗꯣ꯫ ꯆꯨꯝꯃꯤ ꯍꯩꯃ, ꯑꯗꯨ ꯏꯅꯥꯎ ꯅꯪꯕꯨ ꯏꯆꯦꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ." "ꯀꯩ ꯋꯥꯅꯣ ꯏꯆꯦ?" "ꯑꯇꯩ ꯅꯠꯇꯦꯗ ꯏꯅꯥꯎ, ꯉꯔꯥꯡ ꯄꯥꯕꯅ ꯍꯥꯏꯕ ꯇꯣꯉꯥꯟ ꯆꯥꯕꯩ ꯋꯥꯐꯝꯗꯣ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯅꯦ?" "ꯏꯆꯦ, ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ. ꯇꯣꯉꯥꯟ ꯆꯥꯕꯩ ꯋꯥꯐꯝꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦꯗ꯫ ꯇꯁꯦꯡꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯔꯕꯗ ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ, ꯏꯆꯥ ꯌꯥꯎꯔꯛꯄ, ꯑꯗꯒꯤ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡ ꯑꯃ, ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯑꯗꯨꯃꯛ ꯊꯣꯔꯛꯀꯗꯕ ꯂꯩꯔꯤ꯫ ꯃꯁꯤꯗ ꯇꯍꯥ ꯇꯣꯉꯥꯟ ꯆꯥꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯏꯆꯦ꯫ ꯑꯍꯜ ꯂꯃꯟꯅ ꯀꯣꯟꯕꯤꯔꯛꯇꯕ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯑꯩ ꯆꯥꯔꯣꯏꯗ ꯏꯆꯦ." "ꯏꯆꯦꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ, ꯅꯪꯅ ꯆꯥꯔꯁꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯏꯆꯦꯗꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯗꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯀꯔꯤꯒꯤ ꯇꯣꯉꯥꯟ ꯆꯥꯔꯣꯏꯅꯤ ꯍꯥꯏꯒꯦ? ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯅꯪ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯑꯁꯦ ꯀꯥꯏꯗꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯃꯧ ꯐꯠꯇꯕꯤꯒꯤ ꯋꯥꯔꯤ, ꯃꯅꯦꯝ ꯐꯠꯇꯕꯤꯒꯤ ꯋꯥꯔꯤ, ꯃꯧꯅ ꯌꯨꯝ ꯊꯨꯒꯥꯏꯕꯒꯤ ꯋꯥꯔꯤ, ꯇꯥꯍꯩꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯅꯪ ꯑꯩꯗꯤ ꯌꯥꯎꯒꯨꯝꯁꯤꯀꯣ ꯏꯅꯥꯎ." "ꯍꯣꯏ ꯏꯆꯦ, ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ꯫ ꯑꯩꯗꯤ ꯏꯆꯦꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯒꯨꯝꯅ ꯈꯜꯂꯤ ꯏꯆꯦ꯫ ꯑꯩꯅꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯒꯨꯝꯅ ꯈꯜꯂꯤ꯫ ꯑꯗꯨ ꯐꯔꯤꯁꯦ, ꯏꯆꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ, ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯛꯑꯣ꯫ ꯆꯥꯛꯁꯦ ꯄꯨꯂꯞ ꯆꯥꯊꯣꯛꯂꯒ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯤ ꯍꯩ ꯑꯃꯨꯛ ꯃꯦꯠꯇꯨꯅ ꯆꯥꯁꯤ." "ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ, ꯆꯠꯂꯁꯤ." ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯌꯨꯝ ꯑꯃꯒꯤ ꯃꯈꯥꯗ ꯃꯧ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯅꯣꯡꯃꯇ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯅꯗꯦ꯫ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯥꯎꯌꯣꯛ ꯅꯥꯎꯌꯣꯛꯂꯛꯄ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯅꯤꯡꯉꯣꯜ ꯑꯣꯏꯕ ꯃꯔꯝꯅ ꯑꯍꯦꯟ ꯍꯦꯟꯗ ꯑꯔꯛ ꯑꯔꯥꯛꯀꯤ ꯂꯝꯗ ꯍꯤꯗꯥꯟꯅꯔꯝꯗꯦ꯫ ꯃꯧ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯣꯏꯔꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯄꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯏ ꯑꯁꯨꯝ ꯄꯥꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯨꯝꯕꯥꯟꯕꯁꯤ ꯎꯔꯒ ꯋꯥꯈꯜ ꯏꯪꯖꯔꯕ ꯃꯥꯏꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯝꯃꯨꯗ ꯍꯥꯏ, "ꯑꯩ ꯃꯃꯥ, ꯌꯦꯡꯉꯨꯅꯦ, ꯅꯃꯧ ꯑꯅꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯗꯨꯅ
ꯊꯕꯛꯀꯁꯦ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯠ ꯇꯧꯊꯣꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯧ ꯋꯥꯔꯤꯁꯦ ꯃꯁꯛ ꯃꯇꯧꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯌꯨꯝ ꯀꯣꯏꯕꯅꯒ ꯍꯩꯔꯤꯕ ꯅꯣꯡꯃꯇꯁꯨ ꯋꯥ ꯀꯟꯅ ꯉꯥꯡꯖꯗꯦ ꯃꯈꯣꯏꯅꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯗꯅ ꯊꯜꯂꯝꯕ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯦ ꯁꯦꯜ ꯊꯨꯝꯁꯨ ꯆꯪꯂꯦ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯃꯃꯥ ꯏꯕꯦꯝꯕꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯅ ꯐꯤ ꯀꯌꯥꯗ ꯊꯨꯞꯆꯤꯜꯂꯤ ꯈꯟꯖꯔꯕ ꯋꯥꯈꯜ ꯃꯅꯤꯡ ꯊꯨꯡꯂꯦ ꯈꯟ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯕꯦꯝꯕꯨ ꯑꯩꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯈꯪꯕꯤꯗ꯭ꯔꯕꯔꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯤꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯕꯗꯤ ꯍꯧꯔꯛꯄꯗ ꯋꯥꯖꯔꯕꯁꯨ ꯄꯣꯂꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯈꯪꯂꯕꯔꯣ ꯏꯕꯦꯝꯕꯨ ꯅꯪꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤꯗꯤ ꯀꯔꯝꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯅꯤꯃꯛꯁꯦ ꯁꯦꯜ ꯄꯥꯏꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯏꯆꯥ ꯑꯅꯤꯗꯤ ꯏꯟꯁꯤꯟꯗꯨꯅ ꯃꯧ ꯑꯅꯤꯁꯦ ꯐꯪꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯆꯤꯜꯍꯟꯕꯅꯤꯗꯅ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯅꯨꯡꯉꯥꯏꯔꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯆꯦꯡ ꯋꯥꯠꯂꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯧ ꯑꯅꯤ ꯂꯥꯛꯄꯗꯒꯤ ꯆꯦꯡ ꯋꯥꯠꯇ꯭ꯔꯦ ꯃꯣꯏꯒꯤ ꯃꯄꯥꯝꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤꯅꯤ ꯍꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡ ꯐꯧ ꯄꯤꯔꯛꯏ ꯑꯗꯒꯤ ꯃꯧ ꯑꯅꯤ ꯑꯁꯦ ꯊꯕꯛꯁꯨ ꯌꯥꯝ ꯀꯜꯂꯤ ꯏꯪꯈꯣꯜꯒꯁꯦ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯩ ꯂꯩꯇꯅ ꯄꯤꯛ ꯊꯜꯂꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯃꯥ ꯑꯩꯗꯤ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯍꯣ ꯁꯤꯗꯁꯨ ꯅꯠꯇꯤꯌꯦ ꯃꯣꯏ ꯃꯄꯥ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯥ ꯑꯅꯤꯅ ꯇꯥꯟꯁꯤꯜꯂꯛꯄ ꯁꯦꯜꯁꯨ ꯑꯩꯅ ꯂꯣꯏꯅ ꯂꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤ ꯃꯣꯏ ꯃꯄꯥ ꯋꯥ ꯑꯃꯅ ꯃꯧ ꯑꯅꯤꯁꯦ ꯃꯃꯥ ꯃꯄꯥꯅ ꯃꯄꯥꯝꯗꯒꯤ ꯁꯅꯥꯁꯦ ꯀꯣꯛꯊꯣꯡ ꯑꯃꯨꯛ ꯎꯂꯩ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯐꯥꯎꯕꯗꯤ ꯎꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯜꯂꯕꯅꯤ ꯃꯣꯏ ꯃꯄꯥ ꯑꯣꯜꯂꯕ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯏꯕꯦꯝꯃꯨ ꯀꯥꯏꯗꯣ ꯑꯣꯏꯔꯕꯅꯦꯃꯤ ꯅꯪꯕꯨ ꯃꯣꯏ ꯃꯄꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯋꯥꯈꯜ ꯂꯩꯕꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯃꯥ ꯅꯪꯅ ꯋꯥꯈꯜ ꯌꯥꯝ ꯐꯔꯤꯗꯣ ꯏꯃꯧ ꯑꯅꯤꯁꯤꯅ ꯃꯕꯨꯛ ꯐꯃꯟꯕꯒꯤ ꯐꯕꯅꯤ ꯃꯕꯨꯛ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯏꯕꯦꯝꯃꯨꯗꯒꯤ ꯆꯥꯛꯅꯤꯕꯤ ꯏꯕꯦꯝꯃꯨ ꯑꯣꯜꯂꯛꯀꯅꯤꯀꯣ ꯀꯩꯅꯦꯒꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯥꯡꯈꯠꯂꯛꯂꯤ ꯃꯇꯝꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯥ ꯃꯣꯏ ꯃꯄꯥ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯅꯆꯥ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯁꯜꯂꯛꯂꯤꯕꯗꯣ ꯇꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯅꯈꯣꯏꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯒꯅꯤ ꯃꯃꯥ ꯀꯟꯅꯅꯦ ꯍꯅꯨꯊꯪꯁꯤꯗ ꯅꯪ ꯑꯩꯅ ꯁꯦꯜ ꯄꯥꯏꯔꯒ ꯀꯩꯗꯧꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯏꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯒꯗꯕꯅꯤꯅꯦ ꯋꯥꯈꯜ ꯄꯤꯛꯁꯤꯟꯕꯒꯤ ꯊꯕꯛꯇꯣ ꯊꯥꯗꯣꯛꯂꯨꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯃꯣꯏ ꯃꯄꯥ ꯑꯗꯨꯕꯨꯗꯤ ꯅꯍꯥꯟꯁꯦ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯇꯦ ꯃꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤꯃꯗꯤ ꯃꯕꯨꯛꯁꯦ ꯐꯔꯣꯏꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯅ ꯁꯨꯝꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯣꯏ ꯃꯄꯥ ꯍꯩꯃꯥ ꯃꯗꯨꯗ ꯀꯔꯤ ꯐꯠꯇꯕ ꯈꯟꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯃꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯁꯨꯃꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯅꯪꯁꯨ ꯊꯥꯏꯅ ꯑꯩꯒꯤ ꯁꯦꯜꯒꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯨꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯃꯧꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯤ ꯌꯥꯔꯣꯏ ꯃꯧꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯎꯠꯄ ꯌꯥꯗꯦ ꯊꯤꯅ ꯇꯧꯒꯗꯧꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯊꯛ ꯀꯥꯔꯛꯀꯅꯤ ꯃꯣꯏ ꯃꯄꯥ ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯂꯦꯝꯕꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥ ꯑꯇꯣꯝꯕ ꯍꯜꯂꯛꯄ ꯎꯕꯗ ꯏꯕꯦꯝꯃꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ ꯃꯃꯥꯅ ꯀꯧꯕ ꯇꯥꯕꯗ ꯂꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯄꯅꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤ ꯍꯥꯏ ꯅꯪꯒꯤ ꯊꯕꯛꯀ ꯂꯥꯏ ꯅꯪꯒꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯜ ꯏꯃꯥꯗ ꯄꯤꯁꯤꯜꯂꯛꯇ꯭ꯔꯦ ꯀꯩꯗꯧꯔꯦ ꯏꯃꯥ ꯍꯟꯗꯛꯇꯤ ꯁꯦꯜꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗ ꯊꯝꯖꯤꯜꯂꯨ ꯍꯥꯏꯅ ꯄꯤꯈ꯭ꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯏꯃꯥꯅ ꯁꯦꯜꯁꯤꯡꯗꯨ ꯁꯨꯝ ꯄꯥꯏꯁꯤꯜꯂꯒ ꯏꯃꯥꯒꯤ ꯁꯤꯖꯤꯟꯅꯗꯧꯕ ꯂꯩꯔꯁꯨ ꯅꯨꯡꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧ ꯁꯦꯜꯁꯤ ꯈꯖꯤꯛ ꯇꯨꯡꯁꯤꯜꯂꯒ ꯂꯧꯐꯝ ꯑꯃꯇ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯃꯥ ꯑꯩꯁꯦ ꯍꯔꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦꯅ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯐꯥꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯐꯥꯈ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯏꯗꯥꯎꯔꯕ꯭ꯔꯣ ꯍꯩ ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯑꯣ ꯄꯤꯔꯛꯑꯣ ꯄꯔꯞ ꯅꯪ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯄꯤꯔꯤꯕꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯇꯥꯅꯤꯡꯉꯤꯁꯩꯗ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯩꯒꯤꯁꯨ ꯇꯨꯡꯒꯤ ꯈꯔ ꯈꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯍꯧꯔꯛꯉꯩꯗꯒꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜ ꯏꯃꯥꯗ ꯂꯣꯏ ꯄꯤꯁꯤꯟꯗꯨꯅ ꯂꯥꯛꯏ
ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯏꯕꯨꯁꯨ ꯈꯖꯤꯛꯇꯪ ꯏꯅꯤꯡ ꯇꯝꯍꯜꯂꯣ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗ ꯏꯕꯦꯝꯃꯨ ꯃꯊꯕꯥꯛꯇꯒ ꯐꯨꯖꯤꯟꯖꯗꯨꯅ ꯍꯥꯏꯍꯧꯏ ꯏꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯐꯥꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯐꯥꯈ꯭ꯔꯦ ꯂꯩꯋꯥꯁꯨ ꯌꯥꯎꯔꯦ ꯇꯤꯋꯥꯁꯨ ꯌꯥꯎꯔꯦ ꯄꯣꯁꯦꯝ ꯇꯧꯁꯤꯜꯂꯒ ꯃꯧꯗ ꯏꯆꯥ ꯐꯥꯈ꯭ꯔꯦ ꯏꯁ ꯉꯝꯃꯤꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯁꯦꯠ ꯍꯦꯛꯇ ꯁꯦꯠꯇꯨꯅ ꯃꯨꯟꯕ ꯉꯝꯃꯤ ꯋꯥꯅꯤ ꯍꯔꯦ ꯉꯝꯈ꯭ꯔꯦ ꯃꯥꯏꯃꯨ ꯏꯕꯦꯝꯃꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏ ꯃꯃꯥ ꯌꯥꯔꯦ ꯀꯨꯝꯍꯩꯗꯣ ꯍꯦꯟꯖꯤꯟꯃꯟꯈ꯭ꯔꯦꯅ ꯇꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯊꯕꯥꯛꯇꯨꯗꯒꯅꯦ ꯈꯨꯇꯨꯝꯅ ꯁꯨꯔꯅꯨ ꯏꯄꯨꯝ ꯆꯪꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯍꯣ ꯑꯩꯗꯅꯦ ꯏꯄꯨꯝ ꯆꯪꯗꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯔꯅꯤꯌꯦ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯏꯆꯥꯒ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯏꯕꯦꯝꯃꯨꯅ ꯐꯤ ꯊꯨꯞꯂꯝꯕꯒꯗꯨ ꯐꯗꯠ ꯀꯟꯗꯨꯅ ꯉꯥꯡꯂꯤꯉꯩ ꯅꯨꯡꯁꯤ ꯊꯣꯡꯖꯤꯜꯗꯨ ꯂꯦꯞꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯆꯥꯕꯤꯔꯔꯣ ꯃꯥꯏꯃꯨꯅ ꯍꯩꯃꯥ ꯏꯃꯧ ꯑꯇꯣꯝꯕꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯑꯣ ꯄꯥꯕ ꯂꯥꯏ ꯄꯥꯕꯁꯦ ꯆꯥꯛ ꯂꯥꯝꯗꯨ ꯂꯩꯔꯝꯂꯕꯅꯤꯅꯦ ꯅꯈꯣꯏꯕꯨ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯕꯒꯤꯅꯦ ꯉꯁꯤꯒꯤ ꯕꯥꯕꯥ ꯉꯥ ꯇꯥꯎꯕ ꯊꯣꯡꯉꯤ ꯏꯆꯦꯅ ꯄꯥꯕꯅ ꯄꯥꯝꯖꯕ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯨ ꯅꯃꯧꯅ ꯐꯨꯠꯆꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯝꯖꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯏꯁ ꯃꯊꯦꯜ ꯌꯥꯝꯅ ꯂꯥꯡꯉꯤꯗ ꯏꯃꯧꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯊꯣꯛꯂꯨꯔꯁꯤ ꯃꯃꯥ ꯄꯩꯗꯨ ꯂꯩꯔꯅꯨ ꯑꯗꯨꯋꯥꯏꯗ ꯀꯣ ꯄꯩꯗ ꯂꯩꯔꯅꯨ ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯆꯥꯕ ꯂꯣꯏꯔꯒ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯑꯃꯨꯛ ꯎꯝꯁꯤꯜꯂꯒ ꯄꯩꯒꯦꯁꯨ ꯄꯩꯔꯣ ꯂꯥꯂꯥ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯔꯨꯈꯤꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯄꯜꯂꯛꯄꯗꯨꯗ ꯃꯇꯤꯟꯒꯗꯨ ꯀꯨꯠ ꯌꯣꯠꯂꯤ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯆꯤꯜꯂꯒ ꯃꯥꯒꯤ ꯆꯥꯛꯇꯨ ꯁꯤꯠ ꯅꯥꯟꯅ ꯍꯦꯛ ꯆꯥꯊꯣꯛꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯏꯕꯦꯝꯃꯨ ꯆꯥꯛ ꯇꯣꯛꯂꯛꯄꯗꯒꯤ ꯀ꯭ꯋꯥ ꯑꯃ ꯆꯥꯁꯤꯟꯗꯨꯅ ꯍꯤꯞꯈꯤꯕꯗꯒꯤ ꯍꯧꯒꯠꯄꯤꯕ ꯅꯠꯇꯦ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯎꯏꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯦꯊꯕꯤꯁꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯅꯪꯕꯨ ꯇꯨꯝꯗꯨꯅꯇ ꯂꯩꯔꯕ꯭ꯔꯣ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥꯁꯦ ꯇꯨꯝꯗꯨꯅꯇ ꯂꯩꯔꯝꯃꯤ ꯅꯊꯧꯒꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯏꯃꯥ ꯅꯪꯕꯣ ꯃꯆꯥ ꯅꯤꯉꯣꯜ ꯂꯥꯛꯄ ꯎꯕꯗ ꯏꯕꯦꯝꯃꯨ ꯍꯧꯒꯠꯄꯤꯕꯒ ꯅꯠꯇꯦ ꯃꯆꯥꯗꯨ ꯈꯖꯤꯛꯇꯪ ꯆꯦꯞꯊꯣꯛꯂꯒ ꯍꯥꯏ ꯊꯕꯛ ꯂꯩꯇꯤꯌꯦ ꯑꯩꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯔꯤꯁꯤꯕꯣ ꯃꯧ ꯑꯅꯤꯁꯤꯅ ꯊꯕꯛ ꯂꯤꯛꯂꯥ ꯑꯃꯐꯥꯎ ꯊꯝꯗ꯭ꯔꯕꯅꯤꯅꯅꯦ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯀꯨꯝꯊꯔꯒ ꯅꯥꯄꯤ ꯐꯣꯏꯔꯗꯧꯗ ꯉꯥꯏꯔꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯕꯣ ꯀꯦꯊꯕꯤ ꯗꯥꯏꯔꯩꯗꯨꯗ ꯁꯠ ꯀꯥꯈꯠꯂꯤ ꯂꯩꯔꯤꯕ ꯃꯔꯥꯗꯨ ꯁꯠ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯃꯈꯥ ꯇꯥꯏ ꯑꯁ ꯑꯩꯁꯦ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯑꯉꯥꯡꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯀꯥꯏꯗ ꯄꯤꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯛꯄꯁꯦ ꯄꯤꯔꯝꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯗꯦꯗꯀꯣ ꯄꯨꯈꯤꯕ ꯉꯥꯛꯇ ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯡꯃꯇꯁꯨ ꯅꯃꯥꯏꯒꯤꯅꯤ ꯀꯥꯏꯅ ꯀꯣꯝꯂꯥꯔ ꯆꯝꯄ꯭ꯔꯥꯔ ꯑꯃꯠꯇꯁꯨ ꯂꯩꯔꯛꯄ ꯃꯌꯥꯏ ꯍꯩꯋꯥꯅꯤ ꯍꯩꯃ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯆꯣꯏꯁꯨ ꯉꯥꯡꯉꯒ ꯂꯩ ꯀꯩꯅꯣ ꯁꯦꯜ ꯄꯤꯔꯣꯕ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯍꯣ ꯁꯦꯜꯗꯣ ꯂꯩꯇ꯭ꯔꯦ ꯏꯃꯥꯁꯤ ꯅꯣꯏꯅ ꯑꯃꯨꯛ ꯑꯅꯤꯃꯛ ꯍꯟꯗꯛꯇꯤ ꯏꯃꯥꯗ ꯁꯦꯜ ꯄꯤꯁꯤꯜꯂꯛꯇ꯭ꯔꯦ ꯃꯈꯣꯏꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯏꯃꯥꯕꯨ ꯅꯉꯣꯟꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯇꯥꯆꯧꯁꯨ ꯇꯥꯇꯣꯟꯁꯨ ꯁꯦꯜ ꯂꯨꯄꯥꯃꯨꯛ ꯄꯤꯔꯛꯇ꯭ꯔꯕꯣ ꯍꯣ ꯄꯤꯔꯛꯇꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯏ ꯄꯥꯏꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯕꯦꯝꯃ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯁꯤꯗꯤ ꯅꯨꯄꯤꯅ ꯂꯣꯏ ꯁꯨꯡꯈ꯭ꯔꯕ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯑꯧ ꯁꯨꯡꯈ꯭ꯔꯦ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯀꯥꯝꯊꯔꯒꯅꯦ ꯐꯥꯈ꯭ꯔ ꯃꯥꯜꯂꯦ ꯅꯕꯨꯡ ꯑꯅꯤ ꯑꯁꯤ ꯅꯨꯄꯤ ꯃꯅꯥꯛꯁꯤꯗꯅꯦ ꯅꯣꯡ ꯐꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯔꯨ ꯖꯨꯖꯥ ꯍꯥ ꯍꯤ ꯀꯔꯤꯅꯣ ꯃꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯏꯁ ꯑꯩꯅꯦ ꯋꯥꯒ ꯉꯥꯡꯖꯅꯤꯡꯗꯦꯗ ꯂꯣꯏꯅ ꯇꯪꯈꯥꯏ ꯁꯤꯈ꯭ꯔꯦ ꯌꯥꯝ ꯍꯣꯡꯈ꯭ꯔꯦ ꯃꯍꯧꯁꯥꯗꯧꯅ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯪ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯋꯥ ꯈꯔꯗꯤ ꯉꯥꯡꯕꯤꯌꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯈꯪꯗꯧꯅꯤꯕ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯀꯝꯗꯧꯔꯤ ꯃꯥꯗꯤ ꯑꯗꯨꯝ ꯃꯕꯨꯛ ꯐꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎ ꯏꯌꯥ ꯅꯨꯄꯥ ꯅꯨꯡꯁꯤꯕꯗꯣ ꯍꯣꯏ ꯏꯃꯥ ꯃꯥꯕꯨꯗꯤ ꯌꯥꯝ ꯐꯩꯗ ꯁꯦꯜ ꯈꯖꯤꯛꯇꯪ ꯊꯣꯛꯄ ꯋꯥꯠꯄꯩ ꯋꯥꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯦꯛ ꯈꯪꯂꯛꯄꯗ ꯃꯃꯥꯗꯨꯒ ꯊꯣꯛꯍꯦꯛꯇ ꯈꯟꯅ ꯊꯣꯛꯏ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯇꯣꯉꯥꯟ ꯊꯣꯛꯍꯦꯛꯇ ꯆꯥꯏ ꯇꯁ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯏ ꯃꯈꯥ ꯇꯥꯔꯣ ꯏꯕꯦꯝꯃ ꯑꯗꯒꯤꯗꯤ ꯏꯃꯥ ꯃꯣꯏꯒꯤ ꯃꯁꯤ ꯂꯥꯏꯔꯁꯨ ꯆꯠꯅꯕꯤꯕ ꯂꯩꯗꯅ ꯑꯁ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯥꯅ ꯃꯄꯥꯝꯗ ꯂꯥꯛꯂꯤꯕꯁꯦ ꯁꯦꯜꯅꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯔꯥꯡꯁꯦ ꯊꯤꯔꯦꯈꯩ ꯆꯩꯈ꯭ꯔꯦꯅꯦꯍꯦ ꯑꯗꯒꯤ ꯃꯁꯤꯗꯣ ꯀꯞꯄꯒ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦꯗꯅ ꯊꯥ ꯑꯃꯅꯤꯃꯨꯛꯇꯤ ꯌꯨꯝꯗ ꯁꯦꯜ ꯅꯤꯕ ꯂꯥꯛꯂꯔꯣꯏ ꯏꯃꯥ ꯑꯩ ꯅꯨꯡꯉꯥꯏꯔꯦ
ꯐꯔꯦꯅꯦ ꯑꯗꯨꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯗꯣ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯃꯋꯥꯗꯨꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯋꯥꯅꯤ ꯍꯥꯏꯁꯦ ꯃꯁꯥꯅ ꯈꯪꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯈꯣꯏꯗꯒꯤ ꯑꯃꯨꯛ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯥꯗꯣ ꯂꯥꯛꯂꯤꯕꯅꯦꯕ ꯍꯣꯏ ꯏꯃꯥ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯅꯤ ꯃꯄꯥꯝꯗ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯆꯠꯄꯤ ꯅꯤꯡꯉꯣꯜ ꯃꯥꯗꯨꯕꯨ ꯀꯔꯤ ꯐꯗꯧꯔꯤꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥꯗꯣ ꯂꯥꯏꯔꯖꯔꯁꯨ ꯅꯪꯕꯨ ꯂꯨꯅ ꯂꯨꯅꯒꯗꯤ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯇꯧꯕꯤꯌꯦ ꯏꯃꯥ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥꯀꯥꯗꯣ ꯃꯥꯅ ꯂꯣꯏ ꯁꯨꯔꯤꯅꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯒꯤ ꯐꯅꯦꯛꯀꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯨꯗꯣꯛꯄꯤꯔꯝꯃꯤ ꯃꯉꯣꯟꯗ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯈꯥꯏꯗꯦ ꯏꯃꯥ ꯑꯁ ꯌꯥꯝ ꯐꯩꯗ ꯃꯗꯨꯇꯅꯦ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯄꯥꯝꯖꯕ ꯏꯌꯥ ꯅꯨꯄꯥꯁꯨ ꯑꯉꯛꯄꯅꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯣ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯍꯥꯃꯣꯛꯇꯤ ꯂꯩꯇꯦꯡꯅꯤꯕꯨ ꯈꯟꯕ꯭ꯔꯥ ꯃꯤꯒꯤ ꯃꯃꯥꯏꯗ ꯇꯩꯕ ꯍꯥꯃꯣꯛ ꯎꯔꯒ ꯅꯣꯛꯅꯕꯗꯤ ꯑꯄꯪꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯔꯣꯏ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯥꯕꯨꯗꯤ ꯃꯃꯧꯒꯤ ꯑꯣꯏꯈꯤꯅꯤ ꯄꯥꯈꯠꯆꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯃꯤꯒꯤ ꯃꯆꯥ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯕꯗꯤ ꯍꯦꯛ ꯍꯔꯥꯎꯖꯩ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯛꯄꯤ ꯃꯃꯧꯕꯨꯗꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯐꯅꯕ ꯈꯟꯕꯒꯨꯝ ꯃꯤꯆꯥ ꯀꯅꯥ ꯑꯃꯒꯤꯁꯨ ꯑꯐꯕ ꯈꯟꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯕꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯄꯣꯠꯂꯣꯏꯒꯥꯏꯒꯤꯁꯤ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯁꯤ ꯀꯦꯊꯕꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯆꯕꯗꯨ ꯁꯦꯜꯗꯤ ꯐꯪꯗ꯭ꯔꯕꯗ ꯃꯊꯃꯣꯏ ꯆꯥꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯑꯁ ꯏꯃꯥ ꯑꯩꯗꯤꯅꯦ ꯁꯦꯜꯗꯨ ꯂꯧꯒꯦ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯀꯩꯅꯣ ꯁꯤꯠ ꯅꯥꯟꯈꯩ ꯍꯟꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯍꯦ ꯀꯩ ꯌꯥꯎꯔꯤ ꯐꯧ ꯑꯁꯦ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯃꯗꯨ ꯌꯣꯟꯊꯣꯛꯇꯧꯗꯧ ꯃꯉꯥꯏꯔꯦ ꯑꯩꯅꯕꯨ ꯀꯩꯅꯣ ꯍꯦꯛ ꯈꯜꯂꯕꯗꯤꯅꯦ ꯅꯤꯡꯕꯁꯦ ꯁꯨꯛꯇꯣꯛ ꯍꯦꯛ ꯊꯨꯡꯂꯔꯣꯏ ꯇꯧꯅꯤ ꯑꯩꯅ ꯁꯤꯖꯅꯤꯡꯂꯦ ꯍꯥꯏꯁꯤꯅꯤ ꯕꯦꯝꯃ ꯌꯥꯔꯦ ꯅꯪꯁꯨ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯅꯪꯅ ꯁꯦꯜ ꯄꯨꯗꯅ ꯍꯟꯈꯤꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯕ꯭ꯔꯅꯦ ꯍꯣ ꯃꯊꯪ ꯂꯥꯛꯄꯗ ꯄꯤꯔꯒꯦ ꯉꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯣ ꯐꯔꯦꯁꯤ ꯑꯗꯣ ꯈꯨꯠ ꯍꯥꯡꯂꯒ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗꯤ ꯏꯀꯥꯏꯖꯩ ꯏꯃꯥ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯆꯧ ꯑꯝꯇ ꯂꯩꯈꯤꯒꯦ ꯀꯗꯥꯏ ꯁꯦꯜ ꯈꯖꯤꯛꯇꯪ ꯄꯤꯔꯣ ꯍꯩꯃ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯁ ꯏꯃꯥ ꯅꯪꯁꯨ ꯉꯥ ꯑꯃꯇꯪ ꯂꯩꯅꯕ ꯁꯦꯜ ꯃꯆꯦꯠꯐꯥꯎ ꯂꯩꯇ꯭ꯔꯕꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯥꯔꯩꯁꯤꯗꯤꯕꯀꯣ ꯅꯃꯥ ꯑꯩꯒꯁꯦ ꯁꯥꯏꯒꯥꯏꯗꯧꯔꯦꯍꯦ ꯑꯁꯦꯡꯕ ꯍꯣ ꯅꯄꯥꯒꯤ ꯃꯣꯟ ꯃꯌꯥꯗ ꯁꯦꯜ ꯂꯣꯠꯄ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯂꯩꯔꯝꯂꯗꯤ ꯅꯪ ꯄꯨꯈ꯭ꯔꯣ ꯍꯣꯏ ꯑꯝꯇ ꯄ꯭ꯔꯕꯛ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯏꯕꯦꯝꯃꯨ ꯍꯤꯞꯂꯝꯕꯗꯒꯤ ꯃꯈꯨꯠꯇꯨ ꯁꯧꯗꯨꯅ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯏꯃꯨꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯣꯟ ꯑꯗꯨ ꯈꯖꯤꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ ꯁꯦꯜ ꯈꯖꯤꯛ ꯑꯗꯨ ꯂꯩꯕ ꯎꯕꯗ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯅꯣꯛꯃꯤ ꯁꯣꯟꯖꯩ ꯑꯣꯍꯣ ꯂꯩꯔꯦ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯤꯗꯨꯗ ꯄꯤ ꯕꯦꯝꯃ ꯁꯦꯁꯦ ꯅꯄꯥꯒꯤ ꯃꯣꯟ ꯃꯈꯥꯁꯤꯗꯤ ꯁꯦꯡꯒꯥꯎꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯁꯦꯜ ꯈꯖꯤꯛ ꯂꯩꯔꯝꯃꯤ ꯃꯁꯤ ꯄꯨꯔꯒ ꯅꯪꯒꯤ ꯉꯥ ꯍꯥꯏꯗꯣ ꯂꯩꯔꯨꯔꯁꯤ ꯀꯗꯥꯏꯅꯣ ꯁꯤꯗ ꯄꯤꯔꯣꯏꯕ ꯐꯔꯦꯗ ꯁꯤ ꯂꯩꯔꯗꯤ ꯑꯩꯁꯨ ꯃꯩꯁꯦ ꯈꯔ ꯄꯥꯛꯅ ꯉꯆꯥꯎ ꯃꯈꯨꯠꯇ ꯌꯥꯜꯂꯒ ꯌꯨꯝ ꯍꯟꯖꯤꯟꯕ ꯌꯥꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯍꯌꯦꯡ ꯂꯥꯡꯆꯤꯜꯂ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯇꯨꯡ ꯂꯥꯛꯄꯗꯗꯤ ꯁꯦꯜ ꯊꯝꯂꯝꯃꯨꯀꯣ ꯏꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯗꯣ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕ ꯇꯣꯛꯂꯣ ꯍꯥꯏꯌꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯧ ꯑꯅꯤꯁꯤꯁꯨ ꯏꯃꯥꯅ ꯈꯔ ꯋꯥꯔꯛꯄꯤ ꯌꯨꯝ ꯑꯁꯦ ꯏꯃꯥꯅ ꯄꯥꯜꯂꯤꯕꯅꯤ ꯈꯔꯁꯨ ꯈꯪꯍꯟꯕ ꯐꯩ ꯑꯗꯣ ꯏꯃꯥ ꯊꯦꯡꯂꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯤ ꯏꯃꯥ ꯆꯠꯂꯤ ꯍꯥꯏꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯥꯒ ꯊꯛꯂꯒ ꯆꯠꯂꯣ ꯃꯧ ꯑꯅꯤꯗ ꯂꯣꯜꯍꯟꯒꯦ ꯏꯆꯦ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯦ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯁꯤꯃꯅꯦ ꯁꯦꯜ ꯄꯤꯌꯨ ꯁꯤꯗꯅꯤ ꯃꯥꯒꯤ ꯁꯦꯜꯁꯤ ꯐꯪꯕꯒ ꯅꯪꯍꯔꯣꯏꯗꯗꯧꯅ ꯍꯦꯛꯇ ꯆꯠꯈꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯨꯕꯨ ꯃꯧ ꯑꯅꯤꯁꯦ ꯋꯥꯔꯨ ꯍꯥꯏꯕ ꯋꯥꯔꯛꯀꯦ ꯍꯣꯔꯦꯟ ꯏꯆꯥꯅꯨꯄꯥꯅꯤ ꯍꯜꯂꯛꯂꯒ ꯃꯇꯨꯁꯤꯡꯁꯦ ꯋꯥꯔꯛꯎ ꯍꯥꯏꯒꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯊꯤꯛ ꯇꯧꯒꯦꯕ ꯑꯩ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯦꯝꯃꯨ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯈꯣꯡꯆꯠꯀ ꯁꯦꯠꯆꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯤꯡꯊꯤꯕꯤ ꯅꯨꯡꯁꯤ ꯑꯅꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯉꯩ ꯏꯕꯦꯝꯃꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯍꯩ ꯏꯃꯥꯒꯤ ꯌꯨꯍꯦꯟꯕ ꯅꯪꯕꯨ ꯂꯩꯕꯔꯣ ꯏꯃꯥꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯌꯨꯍꯦꯟꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯇꯥꯔꯤꯃ ꯀꯩ ꯍꯥꯏꯒꯦ ꯋꯥ ꯇꯥꯟꯅꯁꯤ ꯍꯥꯏꯕꯨ ꯀꯩ ꯋꯥꯅꯣꯏꯕ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯉꯥꯏꯈꯣ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛꯇ ꯀꯧꯈꯤꯒꯦ ꯍꯩ ꯂꯦꯝꯕ ꯅꯪ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯕꯦꯝꯃꯨꯅ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯂꯦꯝꯕꯕꯨ ꯀꯧꯕ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯅꯨꯡꯁꯤꯅ ꯏꯆꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯏꯇꯩꯒ ꯇꯥꯇꯣꯟꯒ ꯀꯧꯔꯤꯁꯤꯕꯣ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯔꯤꯖꯥꯠꯅꯣ
ꯆꯦ ꯑꯩꯈꯣꯏꯁꯨ ꯇꯥꯔꯨꯁꯤꯔꯥ? ꯍꯣꯏ ꯏꯅꯥꯎ ꯇꯥꯔꯨꯁꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯅꯨꯡꯁꯤ ꯆꯥꯛꯈꯨꯝꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯗꯨ ꯃꯗꯨꯗ ꯅꯥꯀꯣꯡ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯋꯥꯀꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯍꯟꯗꯛꯁꯦ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯜ ꯑꯃꯠꯇ ꯄꯤꯁꯤꯜꯂꯛꯇ꯭ꯔꯤꯕꯁꯦ? ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯅꯇꯨꯗꯨꯅ ꯂꯣꯏꯅ ꯉꯝꯂꯕꯔꯣ? ꯍꯥ? ꯇꯧꯅꯨ ꯇꯧꯅꯨ, ꯂꯝꯂꯥꯟꯕꯤ ꯃꯧ ꯑꯅꯤꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯍꯟꯕꯗꯣ ꯑꯩꯅ ꯈꯛ ꯌꯥꯗꯦ꯫ ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯎ, ꯈꯨꯠꯁꯨꯃꯟ ꯁꯤꯜ ꯑꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯊꯨꯕꯗ ꯁꯤꯟꯅꯧ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯌꯣꯏꯍꯦꯟꯕꯅ ꯏꯃꯥꯅ ꯋꯥꯡꯃ ꯇꯥꯅꯁꯤ ꯀꯥꯏꯅ ꯀꯧꯔꯤꯕꯗꯨꯗꯤ ꯃꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯁ ꯏꯃꯥ, ꯅꯪ ꯁꯤꯗꯤ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯉꯤ ꯑꯣꯏꯕ꯫ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯀꯥꯟꯁꯤꯗꯕ ꯇꯥꯅꯤꯡꯗꯕꯅ꯫ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ? ꯌꯨꯝꯁꯤꯗ ꯅꯃꯥ ꯑꯌꯦꯝꯕ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯣ? ꯍꯥ? ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯅ ꯇꯥꯜꯂꯛꯄ ꯁꯦꯜꯗꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯏꯃꯥ, ꯏꯅꯥꯎꯂꯦꯝꯕꯒꯤꯁꯨ ꯑꯩꯒꯤꯁꯨ ꯈꯨꯠꯁꯨꯃꯟꯁꯦ ꯀꯨꯏꯔꯦ ꯏꯃꯥꯗꯨꯗ ꯄꯤꯁꯤꯜꯂꯛꯏꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯈꯔꯁꯨ ꯇꯥꯟꯁꯤꯟꯒꯦ ꯇꯧꯕꯅꯦꯕ꯫ ꯅꯠꯇꯦ, ꯁꯦꯜꯗꯨ ꯏꯅꯥꯎꯂꯦꯝꯕꯒ ꯑꯩꯈꯣꯏꯅꯤ ꯉꯧꯁꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯦ, ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯒꯅꯨ꯫ ꯑꯩꯅ ꯄꯤꯔꯛꯎ ꯍꯥꯏꯗꯤ ꯀꯣꯛ ꯄꯤꯔꯛꯎ꯫ ꯀꯔꯤꯒꯤ ꯇꯨꯡꯁꯤꯟꯕꯅꯣ? ꯅꯇꯨꯒꯤ ꯁꯅꯥ ꯁꯥꯗꯣꯏ ꯑꯣꯏꯔꯅꯤꯅꯦ꯫ ꯂꯦꯝꯕꯅ, ꯏꯃꯥ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦ꯫ ꯑꯩꯅ ꯉꯁꯥꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯃꯧꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯅꯥ ꯁꯥꯎ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯁꯦꯜ ꯑꯗꯣ ꯈꯖꯤꯛ ꯇꯨꯡꯁꯤꯜꯂꯒ ꯂꯧꯐꯝ ꯑꯃꯇ ꯂꯩꯁꯤꯟꯒꯦ ꯇꯧꯕꯅꯤ ꯏꯃꯥ꯫ ꯏꯁꯥꯒꯤ ꯐꯧ ꯂꯩꯔꯕꯗꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯔꯤꯗꯣꯔꯤꯅꯤ ꯏꯃꯥ꯫ ꯅꯃꯧꯗ ꯑꯗꯨꯝꯕ ꯐꯠꯇ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨꯀꯣ ꯏꯃꯥ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯃꯆꯥ ꯃꯁꯨꯗ ꯌꯦꯡꯁꯤꯟꯒꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯏꯁ, ꯏꯃꯥ ꯏꯄꯦꯝꯃ ꯂꯣꯏꯔꯦ, ꯄꯨꯔꯥ ꯂꯣꯏꯔꯦ꯫ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦꯗꯅ ꯁꯤꯗꯤ꯫ ꯏꯃꯥ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯃꯥ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯅꯦ ꯄꯣꯛꯂꯤꯕ꯫ ꯀꯔꯤꯅꯣ, ꯏꯆꯥꯕꯨ ꯈꯪꯍꯧꯗꯒꯤ ꯃꯧ ꯑꯁꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯕ꯭ꯔꯅꯦ? ꯌꯨꯍꯦꯟꯕꯅ, ꯑꯁ ꯏꯃꯥ, ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤꯗꯃꯛ ꯀꯨꯝꯍꯩ ꯇꯧꯒꯅꯨ꯫ ꯅꯃꯧ ꯑꯍꯜ ꯅꯤꯡꯊꯤꯕꯤꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤꯅꯤ꯫ ꯁꯦꯜ ꯈꯖꯤꯛ ꯑꯗꯨꯒꯤꯗꯃꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯐꯠꯇꯕ ꯏꯟꯁꯤꯟꯗꯦ꯫ ꯃꯥꯒꯤꯁꯨ ꯁꯅꯥ ꯀꯣꯛꯊꯣꯡ ꯑꯃ ꯃꯄꯥꯝꯗꯒꯤ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯄꯤꯔꯛꯏ꯫ ꯇꯥꯅꯤꯡꯗꯦ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯑꯍꯜ ꯊꯪ ꯑꯗꯨꯗ ꯍꯥꯎ ꯍꯥꯎꯕ ꯆꯥꯔꯒ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯂꯩꯊꯣꯛꯑꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ, ꯋꯥꯔꯦꯕ꯫ ꯑꯃꯨꯛ ꯀꯧꯔꯅꯨꯀꯣ꯫ ꯑꯣ, ꯅꯃꯥ ꯑꯩꯅ ꯄꯦꯟꯗꯕꯒꯤ ꯋꯥ ꯈꯖꯤꯛ ꯍꯥꯏꯕꯒꯥꯁꯦ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯇꯧꯕ ꯇꯥꯔꯕꯀꯣ? ꯍꯣ ꯍꯩꯗꯀꯣ ꯏꯕꯦꯝꯁꯥ, ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ? ꯍꯦꯛꯇ ꯐꯅꯦꯛꯅ ꯌꯣꯝꯈ꯭ꯔꯦꯗꯀꯣ, ꯌꯣꯝꯈ꯭ꯔꯦꯅꯤꯀꯣ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛꯁꯦ꯫ ꯏꯆꯥꯒꯤ ꯃꯕꯨꯡꯅꯤ ꯑꯣꯜꯍꯟꯕ ꯀꯥꯁꯦ ꯍꯩꯈ꯭ꯔꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏ, ꯏꯆꯦ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯏꯃꯥꯅ ꯃꯤꯇꯣꯞꯀꯨꯝꯅ ꯈꯜꯂꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯈꯪꯉꯦ꯫ ꯁꯥꯒꯩ ꯑꯃꯗ ꯃꯑꯣꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯑꯩꯈꯣꯏꯁꯨ ꯀꯅꯥ ꯑꯃꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯈꯟꯕꯤꯔꯤ ꯏꯆꯦ꯫ ꯏꯅꯥꯎ, ꯏꯆꯦꯁꯨ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯅꯤꯡꯗꯦ꯫ ꯏꯅꯦꯝꯄꯣꯛ ꯍꯥꯏꯅ ꯐꯥꯎꯕ ꯃꯤꯡꯒꯧꯗ ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯪ ꯑꯩꯅ ꯏꯅꯦꯝꯕꯨ ꯏꯃꯥ ꯀꯧꯔꯨꯕ ꯑꯩꯈꯣꯏꯅꯒꯤ ꯏꯔꯥꯜ ꯑꯣꯏꯔꯝꯂꯦ꯫ ꯏꯅꯥꯎ, ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯅꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯏꯆꯦ, ꯃꯐꯝꯁꯤꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯇꯨꯡꯗ ꯏꯃꯥꯅ ꯋꯥ ꯀꯥꯏꯕ ꯀꯌꯥ ꯉꯥꯡꯂꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯖꯔꯤꯕ ꯌꯨꯝ ꯑꯁꯦ ꯀꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯏꯆꯦ, ꯑꯩꯈꯣꯏꯅꯤ ꯀꯩꯗꯧꯒꯅꯤ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯅꯥꯎ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯏꯆꯦ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯁꯤ ꯄꯥꯡꯊꯣꯛꯂꯕꯗꯤ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯏꯆꯦ꯫ ꯍꯥ? ꯀꯔꯤ ꯎꯄꯥꯏꯅꯣ ꯏꯅꯥꯎ? ꯁꯨꯝꯗꯧꯔꯦꯁꯤ ꯏꯆꯦ, ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯗ ꯏꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤ ꯈꯠꯅꯕ, ꯁꯥꯎꯅꯕ, ꯌꯥꯅꯗꯕ ꯎꯔꯤ ꯈꯨꯗꯤꯡ ꯆꯤꯛꯅꯕꯒꯨꯝ ꯇꯧꯅꯔꯁꯤ꯫ ꯃꯁꯤꯗꯗꯤ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯏꯆꯦ꯫ ꯑꯗꯨꯕꯨ ꯏꯅꯥꯎ, ꯈꯠꯅꯕ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ꯭ꯔꯅꯦ? ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯗꯩꯗꯤ꯫ ꯏꯆꯦ, ꯈꯠꯅꯒꯗꯧꯕ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯈꯠꯅꯒꯗꯧꯕꯅꯤ꯫ ꯆꯌꯣꯜ ꯑꯃꯇꯪ ꯌꯦꯡꯁꯤ ꯏꯆꯦ꯫ ꯃꯁꯤꯗ ꯏꯃꯥꯁꯦ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅꯤ ꯈꯠꯅꯕ ꯍꯦꯛꯇ ꯁꯥꯁꯤꯟꯅꯔꯁꯤ ꯏꯅꯥꯎ꯫ ꯍꯣꯏ ꯏꯆꯦ, ꯁꯥꯁꯤꯟꯅꯔꯁꯤ꯫ ꯏꯒꯨꯟ ꯈꯪꯂ ꯃꯇꯝꯗꯇ ꯅꯨꯡꯁꯤ ꯍꯩꯇꯕꯤ ꯏꯅꯦꯝꯁꯨ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯅꯨꯡꯁꯤ ꯅꯤꯡꯊꯤꯕꯤ ꯑꯅꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫
ꯁꯥꯎꯕ ꯍꯩꯖꯗꯕꯤ ꯅꯤꯡꯊꯤꯕꯤ ꯀꯔꯤ ꯍꯥꯏꯅꯤꯁꯨ ꯈꯪꯗ ꯅꯨꯡꯁꯤꯗ ꯈꯠꯅꯕ ꯍꯧꯕ ꯁꯥꯗꯨꯅ ꯍꯥꯏ, ꯍꯦ ꯃꯩꯇꯠꯄꯤ, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯅꯪꯅ ꯅꯌꯥꯗ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯆꯥꯕ ꯈꯛꯇ, ꯅꯣꯡꯃꯇꯁꯨ ꯅꯪꯅ ꯊꯣꯡꯉꯨꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ, ꯆꯥꯕ ꯈꯛꯇꯗ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯅ ꯇꯧꯏꯅꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯅꯦꯝ ꯂꯥꯛꯄ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, ꯍꯣ ꯀꯔꯤ ꯍꯩꯕꯤꯔꯦꯗꯀꯣ, ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗꯤ, ꯏꯆꯦꯅ ꯑꯗꯨꯝ ꯍꯦꯛ ꯊꯣꯡꯕꯁꯤ ꯃꯉꯥꯏꯔꯦ ꯉꯥꯡꯖ ꯁꯥꯔꯤꯕ, ꯀꯩꯅꯣ ꯊꯕꯛꯁꯤꯕꯨ ꯑꯩꯅ ꯂꯣꯏ ꯇꯧ ꯍꯥꯏꯔꯣ? ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯅ ꯂꯥꯎꯅꯔꯛꯄꯁꯤꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯏꯕꯦꯝꯃꯨꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯀꯔꯤꯅꯣ ꯍꯥ, ꯀꯔꯤꯅꯣ? ꯅꯣꯏ ꯑꯅꯤꯕꯨ ꯌꯣꯠꯆꯥꯕꯤꯗꯧꯅ ꯅꯞꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯥꯏꯅꯦ ꯍꯥ? ꯅꯠꯇꯦ, ꯌꯥꯝ ꯅꯨꯡꯁꯤꯅꯗꯥꯏꯅꯦ, ꯀꯩꯅꯣ ꯉꯁꯤꯅ ꯆꯤꯛꯅꯔ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯅꯨꯡꯁꯤꯅ, ꯍꯦ ꯏꯅꯦ ꯐꯠꯇꯕꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯅꯪꯅ ꯅꯆꯥ ꯅꯃꯧ ꯋꯥꯔꯛꯄꯗꯤ ꯍꯩꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏ, ꯑꯩꯁꯨ ꯏꯕꯨꯛꯁꯦ ꯐꯅꯗꯤ ꯐꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯐꯠꯇꯕꯤ ꯑꯣꯜꯂꯅꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛ, ꯃꯥꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯅꯦꯝꯅ ꯊꯣꯛꯍꯟꯕꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯤꯕꯤ ꯑꯩꯁꯨ ꯄꯨꯛ ꯐꯠꯇꯕꯤ ꯑꯣꯜꯂꯅꯤ, ꯆꯥꯛ ꯑꯃꯇ ꯊꯣꯡꯉꯣꯏ ꯈꯪꯂꯤꯕ꯫ ꯀꯔꯤꯅꯣ ꯈꯠꯅꯕꯗꯨꯕꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯈꯠꯅꯕ ꯌꯥꯗ꯭ꯔꯣ? ꯃꯥꯡꯒꯣꯜꯁꯤꯗ ꯆꯣꯡꯊꯣꯛꯂꯒ ꯅꯣꯏꯅ ꯆꯤꯛꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ? ꯑꯗꯨꯒ ꯑꯩꯕꯨ ꯃꯅꯦꯝ ꯐꯠꯇꯕꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ꯫ ꯏꯅꯦꯝꯕꯣꯛ ꯅꯪꯕꯨꯅꯦ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯏꯅꯦꯝꯕꯣꯛ ꯐꯥꯎ ꯀꯧꯗꯉꯩ ꯏꯃꯥ ꯀꯧꯔꯨꯕ ꯅꯃꯧꯒꯤ ꯏꯔꯥꯜꯅꯤ, ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯩꯁꯦ ꯃꯤꯐꯠꯇ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯁꯤꯡꯇ꯭ꯔꯤꯛ ꯁꯤꯡꯂꯒ ꯌꯦꯡꯉꯣ, ꯅꯤꯡꯊꯤꯕꯤ ꯑꯩꯁꯨꯅꯦ ꯅꯤꯡꯊꯤꯗꯨꯅ ꯂꯩꯔꯔꯣꯏ, ꯐꯠꯇꯕꯤ ꯑꯣꯜꯂꯅꯤ, ꯀꯥꯟꯅꯗꯦ, ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯃꯥꯏꯒꯗꯨ ꯐꯦꯠ ꯂꯩꯊꯣꯛꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯕꯦꯝꯃꯨ ꯃꯀꯣꯛ ꯁꯥꯔꯗꯨꯅ ꯃꯗꯣꯝ ꯈꯜꯍꯧꯏ, ꯏꯁ ꯃꯧ ꯑꯅꯤ ꯑꯁꯤꯅ ꯇꯁꯦꯡꯅꯃꯛꯀꯤ ꯈꯠꯅꯔꯛꯂꯕꯗꯤ ꯇꯣꯉꯥꯟ ꯆꯥꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ, ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯕꯗꯤ ꯃꯧ ꯑꯍꯜꯒꯤꯁꯨ ꯆꯦꯡ ꯈꯥꯏꯔꯛꯂꯔꯣꯏ, ꯑꯗꯒꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤꯁꯨ ꯐꯧ ꯄꯤꯔꯛꯂꯔꯣꯏ, ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯨ ꯂꯣꯏꯅ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯅꯤ, ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ, ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯦꯝꯍꯧꯕꯅ ꯆꯨꯝꯒꯅꯤ, ꯃꯧ ꯑꯅꯤꯁꯤꯅ ꯂꯣꯏꯅ ꯄꯩꯅꯗꯨ ꯂꯩꯈ꯭ꯔꯕꯗꯤ ꯃꯣꯏ ꯃꯄꯥ ꯑꯩꯈꯣꯏꯅꯤꯗꯤ ꯍꯅꯨꯊꯪꯁꯤꯗ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯔꯣꯏ, ꯏꯆꯥ ꯅꯤꯉꯣꯜ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯤꯗꯨꯅꯗꯤ ꯑꯩꯒꯤ ꯂꯦꯞꯄꯤꯔꯒꯗꯤ ꯊꯥꯖꯗꯦ, ꯑꯩꯅꯦ ꯃꯁꯤꯒꯤ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯊꯦꯝꯗꯕ ꯌꯥꯗꯦ꯫ ꯅꯨꯡꯁꯤ ꯅꯤꯡꯊꯤꯕꯤ ꯑꯅꯤꯅ ꯑꯁꯨꯝꯅ ꯁꯥꯎꯖꯤꯟꯅꯗꯨ ꯂꯩꯈ꯭ꯔꯕꯗ ꯏꯕꯦꯝꯃꯨ ꯃꯃꯧ ꯑꯅꯤꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯒꯅꯤ ꯀꯤꯗꯨꯅ ꯆꯥꯛ ꯑꯗꯨ ꯄ꯭ꯔꯞ ꯊꯣꯡꯗꯣꯛꯏ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯃꯅꯦꯝꯒꯤ ꯃꯇꯧ ꯎꯔꯒ ꯅꯨꯡꯁꯤꯅ ꯃꯆꯦ ꯅꯤꯡꯊꯤꯕꯤꯗ ꯍꯥꯏ, ꯏꯆꯦ, ꯏꯃꯥꯁꯦ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯕ ꯍꯧꯔꯛꯄꯗꯤ ꯃꯥꯜꯂꯤꯁꯦ, ꯌꯦꯡꯉꯨ ꯍꯥꯏꯕ ꯆꯥꯛꯀ ꯊꯣꯡꯉꯤꯁꯤ꯫ ꯍꯣꯏ ꯏꯅꯥꯎ, ꯏꯃꯥꯅ ꯋꯥꯈꯜ ꯇꯁꯦꯡꯅ ꯇꯥꯕꯤꯔꯛꯂꯕꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ, ꯏꯆꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯇꯞꯅ ꯁꯨꯝ ꯁꯦꯝꯗꯣꯛꯂꯒ ꯂꯣꯏꯔꯦ, ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯤꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅꯤ, ꯑꯩꯈꯣꯏꯕꯨ ꯏꯃꯥꯅ ꯈꯖꯤꯛꯇꯪ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯄꯦꯟꯖꯒꯅꯤ ꯏꯆꯦ꯫ ꯐꯔꯦꯁꯤ ꯏꯅꯥꯎ, ꯅꯣꯡꯃ ꯅꯤꯅꯤꯇꯪꯗꯤ ꯌꯦꯡꯈꯤꯁꯤ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯀꯧꯅꯔꯦ ꯑꯃꯨꯛ ꯍꯥꯏꯔꯁꯤ, ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯂꯩꯔꯁꯦꯕ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯃꯥꯅ ꯏꯆꯦ ꯑꯩꯈꯣꯏꯅꯤꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯤ ꯃꯧꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯝꯃꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯅꯨꯡꯁꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯏꯕꯦꯝꯃꯨ ꯃꯃꯧ ꯑꯅꯤꯅ ꯊꯕꯛ ꯂꯤꯛꯂꯥ ꯑꯃꯇ ꯌꯥꯎꯗ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯇꯧꯕꯗ ꯄꯣꯔꯣꯛ ꯍꯦꯛ ꯁꯣꯜꯂꯕꯅꯤ꯫ ꯑꯣ ꯑꯩ ꯁꯤꯔꯦ, ꯑꯩ ꯉꯝꯗ꯭ꯔꯦ, ꯍꯅꯨꯕꯤ ꯑꯩꯅꯅꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯆꯥꯅꯅꯕ ꯆꯥꯛ ꯆꯐꯨ ꯊꯥꯡꯕꯗ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏꯅ ꯄꯩꯒꯗꯧꯔꯦ, ꯃꯁꯤꯒꯤ ꯃꯧ ꯑꯅꯤꯁꯦ ꯐꯅ ꯐꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯨꯛ ꯐꯠꯂꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯤ ꯋꯥꯅꯤ ꯑꯩꯕꯨ, ꯅꯠꯇꯦ ꯍꯅꯨꯕꯤ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯦꯊꯕꯤꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯀꯩꯅꯣ ꯇꯥꯗ꯭ꯔꯕꯣ? ꯏꯃꯥ, ꯀꯔꯤꯅꯣ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯆꯥꯛꯈꯨꯝꯗ ꯀꯣꯛ ꯆꯪꯂꯛꯎ꯫ ꯀꯦꯊꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ, ꯍꯩꯃꯥ ꯏꯃꯥ, ꯀꯩꯅꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯤꯔꯣ? ꯑꯧ ꯆꯥꯛ ꯊꯣꯡꯂꯤꯌꯦ, ꯅꯪꯕꯨ ꯅꯃꯤꯠꯇꯣ ꯁꯨꯄ꯭ꯔꯩ ꯅꯥꯄ꯭ꯔꯩꯅꯔꯕ꯭ꯔꯣ? ꯆꯥꯛ ꯊꯣꯡꯂꯤꯁꯤꯃꯛꯇꯗ ꯆꯥꯛ ꯊꯣꯡꯂꯤꯔꯕꯨ ꯍꯪꯉꯤꯅꯦ꯫ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯅꯦꯝꯕꯣꯛꯀ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ, ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯨ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯑꯩꯅ ꯂꯥꯛꯏꯁꯤ꯫ ꯏꯆꯥ ꯅꯪꯅꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯅꯅꯦꯝꯗ ꯑꯣꯠꯄꯗꯣ ꯁꯣꯝꯗ ꯅꯃꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯆꯨꯔꯨꯡꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯣꯏꯁꯤ ꯐꯔꯦ, ꯑꯗꯣ ꯏꯃꯥ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯂꯩꯔꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯗꯣꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ, ꯅꯪꯅꯅꯦ ꯁꯦꯜꯗ ꯍꯥꯏꯗꯨꯅ
ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜ ꯀꯣꯠꯂꯨꯗꯧꯔꯤꯒꯦ? ꯅꯕꯨꯡ ꯑꯅꯤꯅ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ꯫ ꯑꯦ, ꯀꯔꯤꯅꯣꯅꯦ ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯃꯧ ꯑꯅꯤꯁꯦ ꯅꯪꯅ ꯀꯩꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯦꯛꯇ ꯄꯤꯗ꯭ꯔꯕ ꯑꯩꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯕꯦꯝꯃ, ꯏꯃꯥꯒꯤ ꯀꯦꯊꯕꯤ, ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯕꯁꯨ ꯃꯌꯥꯔꯦ, ꯅꯆꯥꯁꯨ ꯄꯣꯛꯂꯦ꯫ ꯏꯃꯥꯅ ꯁꯦꯜ ꯅꯤꯔꯅꯨꯅꯦ, ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯜ ꯍꯦꯛ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯦꯝ ꯐꯠꯇꯕꯤ ꯍꯥꯏꯗꯣ ꯑꯣꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯁ ꯏꯃꯥ, ꯅꯪꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯃꯇꯨꯡ ꯑꯩꯅ ꯂꯥꯛꯄꯗ ꯏꯃꯥꯅ ꯁꯦꯜ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩ ꯁꯤꯖꯈꯤꯗꯧꯅꯤ ꯌꯦꯡꯉꯨꯀꯣ, ꯃꯁꯤꯕꯨꯗꯤ ꯈꯪꯉꯨ꯫ ꯍꯥꯏꯔꯝꯂꯒ ꯀꯦꯊꯕꯤ ꯃꯆꯤꯟ ꯐꯦꯠ ꯄꯩꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯃꯨꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯇꯨꯃꯤꯟ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯐꯝꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ꯫ ꯏꯆꯦ, ꯑꯩꯒꯤ ꯂꯤꯛꯁꯦ ꯑꯃꯨꯛꯇ ꯁꯤꯖꯤꯟꯕꯤꯌꯨ, ꯑꯩ ꯇꯣꯞꯅ ꯁꯤꯕꯗꯣ ꯎꯗ꯭ꯔꯦꯕ꯫ ꯑꯣ ꯁꯤꯁꯤ, ꯀꯩꯅꯣ ꯏꯆꯦ ꯁꯤꯕꯤꯒꯤꯁꯤ? ꯑꯗꯨ ꯏꯆꯦ, ꯑꯩ ꯈꯨꯗꯣꯞꯁꯦ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯁꯤꯔꯣꯏꯒꯦꯗ꯫ ꯈꯨꯠ ꯁꯥꯁꯦ ꯂꯦꯡꯕꯗ ꯐꯤꯗꯤ ꯌꯥꯝ ꯄꯜꯂꯦꯕ, ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯅꯪꯅ ꯐꯩ ꯈꯟꯕꯗꯣ ꯍꯦꯛ ꯇꯧꯔꯣ꯫ ꯑꯗꯨꯏꯅ ꯅꯪꯕꯨ ꯏꯆꯦꯒꯤ ꯅꯥꯁꯣꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯛꯎ ꯃꯤ, ꯄꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ, ꯑꯝꯇ ꯁꯦꯝꯂꯛꯎꯁꯦ꯫ ꯍꯩꯃꯥ, ꯏꯆꯦꯗꯤ ꯂꯤꯛꯀꯣꯟꯒ ꯑꯝꯇꯁꯨ ꯁꯤꯗ꯭ꯔꯦ꯫ ꯐꯃꯨꯡꯁꯤꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯦ, ꯑꯗꯨꯒ ꯅꯥꯁꯣꯝꯒꯗꯣ ꯑꯩ ꯁꯦꯝꯕꯤꯒꯤꯁꯦ, ꯑꯗꯨꯒ ꯂꯤꯛꯀꯁꯦ ꯁꯠ ꯁꯤꯖꯜꯂꯨꯏꯁꯦ꯫ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯏꯕꯦꯝꯃꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯦ, ꯃꯁꯤꯒꯤ ꯑꯅꯤꯁꯤꯕꯨ ꯈꯠꯅꯈ꯭ꯔꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯁꯤꯗ ꯖꯨꯖꯥꯃꯨꯛ ꯇꯧꯅꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯦꯝꯃꯨ ꯊꯣꯡꯃꯔꯨꯝ ꯑꯗꯨꯗꯒꯤ ꯃꯉꯛ ꯈꯖꯤꯛ ꯂꯤꯠꯁꯤꯜꯂꯛꯇꯨꯅ ꯃꯧ ꯑꯅꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯏꯕꯦꯝꯃꯨꯅ ꯁꯠꯍꯦꯛ ꯌꯦꯡꯂꯛꯄꯗ ꯅꯨꯡꯁꯤ ꯅꯤꯡꯊꯤꯕꯤꯗꯤ ꯎꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ꯫ ꯃꯁꯤꯗ ꯏꯕꯦꯝꯃꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯍꯔꯦ, ꯀꯔꯤꯅꯣ ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ? ꯏꯁ, ꯂꯤꯛ, ꯈꯨꯖꯤ, ꯁꯅꯥ, ꯈꯨꯗꯣꯞ, ꯅꯥꯌꯦꯟ, ꯈꯨꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯋꯥꯅꯤ꯫ ꯍꯩꯃꯥ, ꯑꯅꯤꯁꯤꯗꯤ ꯄꯨꯔꯥ ꯀꯨꯕꯦꯔꯅꯤꯅ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯥꯗꯨꯗꯒꯤ ꯁꯠꯊꯣꯔꯛꯇꯨꯅ ꯃꯗꯨꯝ ꯍꯥꯏꯖꯩ꯫ ꯏꯆꯥ ꯀꯦꯊꯕꯤꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯄꯤꯗ꯭ꯔꯕꯗꯤ ꯃꯥ ꯁꯤꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯃꯧ ꯑꯅꯤꯒꯤ ꯁꯅꯥꯁꯤꯡꯁꯦ ꯍꯨꯔꯥꯟꯗꯨꯅ ꯄꯤꯔꯁꯤꯔꯅꯦ? ꯃꯁꯤꯅ ꯆꯨꯝꯂꯅꯤ꯫ ꯃꯣꯏ ꯑꯅꯤꯅ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯈꯨꯠꯁꯨꯃꯜꯁꯨ ꯄꯥꯏꯁꯤꯜꯂꯒ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯅꯥ ꯍꯨꯔꯥꯟꯒꯦ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗ ꯄꯤꯊꯣꯛꯀꯦ꯫ ꯏꯕꯦꯝꯃꯨꯒꯤ ꯈꯟꯊꯍꯧꯗ꯭ꯔ ꯋꯥꯈꯜꯅ ꯃꯃꯧ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯤꯕꯗꯨꯗꯤ ꯈꯟꯖꯤꯜꯂꯨꯗ ꯁꯅꯥꯗꯨꯗ ꯃꯤꯇꯥꯗꯨꯅ ꯃꯃꯨꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯁꯅꯥ ꯑꯗꯨꯕꯨ ꯀꯥꯏꯊꯣꯛꯂꯒ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯁꯤꯟꯅꯔꯕꯗ ꯋꯥꯈꯜ ꯍꯦꯛ ꯏꯪꯖꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯁꯅꯥ ꯑꯁꯨꯝ ꯍꯨꯔꯥꯜꯂꯛꯂꯕꯗ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ꯫ ꯏꯆꯦ ꯅꯤꯡꯊꯤ, ꯑꯩꯒꯤ ꯏꯃꯥꯅ ꯄꯤꯕꯤꯔꯛꯄ ꯁꯅꯥꯒꯤ ꯆꯟꯇ꯭ꯔꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯏꯆꯦ꯫ ꯀꯔꯤꯅꯣꯅꯦ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯩꯔꯝꯒꯅꯤ, ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ, ꯀꯗꯥꯏꯗ ꯊꯝꯂꯝꯂꯤꯅꯣ? ꯏꯆꯦ, ꯑꯩꯅ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯐꯥꯎꯕ ꯂꯩꯍꯧꯔꯤꯅꯤ, ꯑꯗꯨꯒ ꯉꯁꯤ ꯍꯦꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯟꯇ꯭ꯔꯗꯣ ꯏꯃꯥꯅ ꯄꯥꯕꯨꯡꯒꯤ ꯈꯨꯗꯩ ꯃꯆꯦꯠ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯍꯥꯞꯂꯒ ꯄꯤꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕꯅꯤ ꯏꯆꯦ꯫ ꯏꯁ, ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯃꯥꯡꯈ꯭ꯔꯕ? ꯅꯠꯇꯦ, ꯃꯈꯥꯗꯒ ꯇꯥꯈꯤꯗꯨꯅ ꯏꯃꯥꯅ ꯋꯥꯏ ꯁꯤꯠꯄꯗꯒ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯣ? ꯏꯃꯥꯗ ꯍꯪꯂꯕ꯭ꯔꯥ ꯅꯪꯕꯣ? ꯍꯪꯗꯦ ꯏꯆꯦ, ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯄ꯭ꯔꯕ꯭ꯔꯞ ꯂꯥꯛꯇꯨꯅ ꯏꯕꯦꯝꯃꯨꯗ ꯍꯪꯖꯩ꯫ ꯏꯃꯥ, ꯑꯩꯒꯤ ꯁꯅꯥꯒꯤ ꯆꯟꯇ꯭ꯔ ꯑꯃ ꯏꯃꯥꯕꯨ ꯊꯦꯡꯅꯕꯤꯕ꯭ꯔꯥ? ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯃꯥ꯫ ꯏꯕꯦꯝꯃꯨ ꯍꯨꯔꯥꯜꯂꯨꯕꯒꯤ ꯍꯧꯅꯁꯥ ꯂꯂꯠ ꯇꯧꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣ? ꯑꯩꯗꯤ ꯈꯪꯗꯦꯍꯦ, ꯑꯩ ꯎꯗꯦ꯫ ꯅꯪꯒꯤ ꯀꯥꯗ ꯃꯨꯟꯅ ꯊꯤꯌꯨ ꯀꯩꯅꯣ? ꯍꯥꯏꯔꯝꯂꯒ ꯃꯃꯤꯠ ꯃꯃꯥꯏ ꯏꯊꯛ ꯊꯛꯀꯠꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤ ꯏꯕꯦꯝꯃꯨꯕꯨ ꯆꯤꯡꯅꯅ ꯌꯦꯡꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯅ ꯑꯃꯨꯛ ꯅꯤꯡꯊꯤꯕꯤꯁꯨ ꯅꯨꯡꯁꯤꯕꯨ ꯇꯍꯥ ꯀꯧꯗꯨꯅ ꯍꯥꯏ꯫ ꯏꯅꯥꯎ ꯅꯨꯡꯁꯤ, ꯅꯪꯕꯨ ꯏꯆꯦꯒꯤ ꯈꯨꯗꯣꯞ ꯑꯃ ꯎ ꯂꯥꯛꯄ꯭ꯔꯣ? ꯈꯣꯏ ꯃꯍꯨꯝꯒꯤ ꯏꯆꯦꯒꯤ ꯈꯨꯗꯣꯞꯇꯣ ꯂꯩꯔꯝꯗ꯭ꯔꯦꯃꯤ ꯏꯅꯥꯎ ꯅꯪꯕꯣ꯫ ꯅꯨꯡꯁꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯔꯞ ꯊꯣꯔꯛꯇꯨꯅ, ꯏꯆꯦ ꯀꯩ ꯍꯥꯏꯒꯦ? ꯏꯅꯥꯎ, ꯏꯆꯦꯒꯤꯁꯨ ꯈꯣꯏ ꯃꯍꯨꯝꯒꯤ ꯈꯨꯗꯣꯞꯇꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯍꯥꯟꯗ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯁꯤꯔꯨꯕꯅꯦ, ꯑꯗꯨꯒ ꯉꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯪꯕꯨ ꯎ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ? ꯏꯆꯦ, ꯑꯩꯗꯤ ꯎꯗꯤꯌꯦ꯫ ꯑꯩꯒꯤꯁꯨ ꯉꯔꯥꯡ ꯆꯟꯇ꯭ꯔꯗꯣ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦꯗꯅ꯫ ꯏꯃꯨꯡꯁꯦ ꯁꯅꯥ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯤ ꯏꯆꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯀꯦꯊꯕꯤꯗꯨ ꯇꯞ ꯇꯥꯅꯒ ꯀꯦꯔꯒ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯦꯊꯕꯤꯅ ꯆꯪꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯅ
ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯣꯏ ꯃꯍꯨꯝ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏ, "ꯏꯆꯦ, ꯏꯁꯥꯜꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯏꯆꯦꯒꯤꯗꯨ ꯅꯠꯇ꯭ꯔꯣ? ꯈꯨꯗꯣꯞꯀꯤ ꯈꯨꯠꯁꯥꯁꯤꯗꯤ ꯏꯆꯦꯒꯤꯗꯨ ꯃꯥꯟꯈ꯭ꯔꯦꯗ." "ꯃꯥꯅꯤ ꯏꯅꯥꯎ, ꯑꯩꯈꯣꯏꯒꯤ ꯊꯕꯤꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯦ ꯏꯆꯦꯒꯤ ꯈꯣꯏ ꯃꯍꯨꯝ ꯈꯨꯗꯣꯞ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯈꯨꯠꯁꯥꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯑꯩꯅ ꯁꯅꯥ ꯁꯥꯕ ꯃꯤꯗꯨꯗ ꯃꯑꯣꯡ ꯇꯣꯉꯥꯟꯅ ꯁꯥꯍꯟꯕꯅꯤ꯫ ꯏꯁ, ꯃꯥꯗꯤ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯀꯔꯝꯅ ꯂꯧꯔꯤꯕ?" "ꯏꯆꯦ, ꯐꯔꯦ, ꯃꯥꯡꯈꯤꯕ ꯁꯅꯥ ꯃꯈꯩꯗꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯃꯥꯡꯗꯅꯕ ꯏꯆꯦ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯅꯥ ꯍꯨꯔꯥꯟꯕ ꯐꯥꯔꯁꯤ ꯏꯆꯦ." "ꯍꯥ, ꯀꯔꯝꯅ ꯐꯥꯒꯗꯧꯔꯤꯕꯅꯣ ꯏꯅꯥꯎ? ꯏꯆꯦ, ꯑꯩ ꯇꯧꯒꯦ, ꯌꯦꯡꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯁꯅꯥ ꯁꯦꯡꯗꯕ ꯈꯔ ꯅꯤꯡꯊꯤꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯨꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯃꯅꯦꯝ ꯑꯗꯨꯁꯨ ꯁꯅꯥ ꯍꯨꯔꯥꯟꯕ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯏꯕꯦꯝꯃꯨ ꯃꯥꯒꯤ ꯐꯅꯦꯛ ꯃꯁꯤꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯅ ꯊꯣꯡꯃꯔꯨꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯔꯛꯇꯨꯅ ꯍꯥꯏ, "ꯏꯃꯥꯗꯤ ꯀꯩꯗꯧꯔꯤꯕ?" ꯏꯕꯦꯝꯃꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯏ꯫ ꯍꯨꯔꯥꯟꯕ ꯐꯥꯔꯕꯗ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯂꯤꯛ ꯑꯗꯨ ꯃꯈꯨꯠꯅ ꯁꯠ-ꯁꯠ ꯅꯥꯟꯊꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ, "ꯍꯥ, ꯑꯣꯍꯣ, ꯀꯩꯅꯣꯅꯤ ꯁꯤꯁꯦ, ꯅꯪꯒꯤ ꯂꯤꯛꯁꯦ ꯃꯣꯠꯂꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯨꯝ ꯇꯩꯊꯣꯛꯄꯤꯔꯤꯕ." ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯤꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏ, "ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯏꯃꯥ," ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ, "ꯃꯣꯏꯇꯥꯁꯣ, ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯏꯅꯥꯎꯈꯣꯏꯅꯒꯤ ꯁꯅꯥ ꯇꯣꯏꯅ ꯃꯥꯡꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯏꯃꯥꯅ ꯎꯕ ꯑꯣꯏꯔꯝꯂꯦ." ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯇꯥꯔꯤꯕ ꯃꯀꯨꯏꯕꯨꯡꯉꯣ ꯃꯥꯏꯃꯨꯁꯨ ꯇꯞꯅ ꯍꯥꯏ, "ꯏꯕꯦꯝꯃꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯧꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯤꯕ? ꯅꯄꯨꯛꯆꯦꯜ ꯈꯖꯤꯛ ꯄꯤꯛꯂꯕꯁꯨ ꯅꯪꯅ ꯁꯨꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤꯀꯣ." ꯏꯕꯦꯝꯃꯨ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯂꯨꯞꯊꯈꯤꯕꯗꯒꯤ ꯍꯥꯏꯒꯠꯄ ꯉꯝꯗ ꯇꯞꯅ ꯈꯨꯝꯃꯤ, "ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ." ꯂꯦꯝꯕꯅ, "ꯅꯠꯇꯦ, ꯏꯃꯥꯅ ꯁꯅꯥ ꯍꯨꯔꯥꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯅ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕ? ꯁꯅꯥꯗꯨꯕꯨ ꯅꯠꯇꯦ, ꯏꯃꯥꯅ ꯍꯨꯔꯥꯜꯂꯒ ꯀꯅꯥꯅ ꯄꯤꯔꯤꯅꯣ?" ꯌꯨꯍꯦꯟꯕꯅ, ꯏꯃꯥꯅ ꯅꯆꯥꯒꯤ ꯏꯐꯝꯗ ꯉꯁꯤ ꯎꯠꯄꯤꯔꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯏꯃꯥꯅ ꯁꯅꯥ ꯍꯨꯔꯥꯜꯂꯕꯀꯣ?" ꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯃꯇꯧ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯇꯥꯇꯣꯟ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯨꯁꯤ. ꯏꯃꯥꯅ ꯃꯃꯣꯏꯒꯤ ꯁꯅꯥ ꯂꯧꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ. ꯁꯅꯥꯗꯤ ꯑꯃꯃꯨꯛ ꯁꯥꯔꯕꯁꯨ ꯌꯥꯏ. ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯁꯅꯥꯁꯦ ꯀꯅꯥꯅ ꯂꯧꯔꯤꯕꯅꯣ ꯈꯪꯅꯤꯡꯗꯨꯅ ꯌꯦꯡꯕꯅꯤ." ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯨꯍꯦꯟꯕꯕꯨ ꯈꯝꯖꯤꯜꯂꯤ, "ꯃꯣꯏꯇꯥꯁꯣ, ꯌꯥꯔꯦꯁꯦ. ꯏꯃꯥꯅ ꯑꯩꯒꯤ ꯁꯅꯥ ꯂꯧꯕꯕꯨ ꯂꯧꯖꯔꯁꯅꯨ. ꯏꯃꯥꯅ ꯁꯅꯥ ꯂꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯊꯕꯤꯒꯤꯅꯤ ꯀꯥꯏꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗ ꯏꯃꯥꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯁꯅꯥꯁꯦ ꯂꯧꯔꯤꯕꯅꯤ. ꯇꯧꯕꯇꯕꯨ ꯏꯃꯥꯅ ꯁꯅꯥꯁꯦ ꯍꯨꯔꯥꯟꯕꯤꯗ꯭ꯔꯕꯁꯨ ꯅꯃꯧ ꯑꯩꯉꯣꯟꯗ ꯅꯤꯡꯊꯤꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯃꯧꯅ ꯄꯤꯔꯣꯏꯈꯛ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯏꯃꯥ." ꯃꯃꯧ ꯑꯅꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯉꯁꯤꯗꯤ ꯏꯕꯦꯝꯃꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯗꯅ ꯁꯤꯡꯊꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯥꯝꯗ ꯂꯥꯛꯄꯤ ꯀꯦꯊꯕꯤꯁꯨ ꯍꯦꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯏꯕꯦꯝꯃꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯤꯠ ꯊꯥꯗꯨꯅ ꯍꯥꯏ, "ꯍꯩ, ꯋꯥꯔꯛꯇꯕꯤ! ꯅꯪꯒꯤ ꯁꯥꯔꯩ ꯏꯟꯕꯗ ꯅꯃꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯄꯪꯕꯤ ꯇꯥꯍꯧꯔꯦ. ꯅꯪꯒꯤ ꯋꯥꯔꯛꯇꯕ ꯅꯇꯧ, ꯅꯅꯦꯝ ꯅꯀꯨꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯄꯨꯔꯣꯏꯕꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯗꯣ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯗꯦ. ꯅꯪꯕꯨꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯁꯨ ꯏꯃꯧ ꯑꯁꯤꯅꯤ ꯍꯦꯟꯅ ꯐꯩꯌꯦ. ꯀꯔꯤꯒꯤꯅꯣ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯪ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ." ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯕꯨꯏꯕꯦꯝꯃꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯐꯕ ꯃꯃꯥꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯃꯆꯥꯕꯨ ꯋꯥꯔꯛꯈꯤ꯫ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯇꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯨꯝꯕ ꯅꯠꯇꯦ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯤ ꯃꯈꯣꯏꯁꯨ ꯀꯅꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ, ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯏꯆꯥꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯉꯝꯕꯒꯨꯝ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯕꯨꯁꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯦꯝ ꯈꯨꯗꯤꯡꯅ ꯃꯃꯧ ꯑꯣꯏꯕꯤꯁꯤꯡꯕꯨ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯡ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯛꯄ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯤꯅꯨꯡꯁꯤ ꯈꯥꯏꯗꯣꯛꯄꯗ ꯏꯔꯜ ꯇꯤꯡꯗꯦ, ꯃꯤꯅꯨꯡꯁꯤ ꯄꯤꯊꯣꯛꯄ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯝꯂꯁꯤ꯫